खुरुमजरी अहानमदा मरुब पाव स्टेट असिदा सरकारना पाइखटपा थबक अयाम टेबल दा सुबना पाइखलिब थबक अदु माई पाक्तनबगी असोब मरमनि हाइना इंडस्ट्रीज मिनिस्टर गमिदास ना हाइख्रे मणिपुर असेंबली बजेट मिफामदा जेंडर बजेट पुथोक्तबसी लाइबक थिबनि हाइना डॉक्टर सिंगलेन माइस्नाम ना हाइख्रे अमसुंग मयग अमदि लोल साउखनबा एजुकेशन डिपार्टमेंट होटनगनि हाइना एडिशनल डायरेक्टर ऑफ स्कूल्स बेली युमनाम रंजन फोंगदोख्रे हौजिक मपुंग पाव मणिपुर की तंगदु लेताद्रब फिबम सिना मरम ओइदुना मपा लेवाक सिना स्टेट असिदा पैसा थादनिंगदबनि हाइना इंडस्ट्रीज मिनिस्टर गमिदास कोंथौजना फोंगदोख्रे प्रिंसिपल सेरी पोस्ट कोकुन टेक्नोलॉजी ट्रेनिंग कम प्रोडक्शन सेंटर संगाई फानसिना संगाईपाट सेरी प्रोजेक्ट कॉन्फ्रेंस हॉल द पांगथोकिबा पोस्ट कोकुन ट्रेनिंग प्रोग्राम हौदोपगी थौरमदा एमएलए ईशान सेरिकल्चर डायरेक्टर गिंजामंग सिमती सुसर उयाखी एमएलए सानंगसी पांगथोलिब ट्रेनिंग प्रोग्राम असी मतंग सानब मौंगदा सिनमिसिंग लेप्तना फंगलबदी मसाना मसाबु माई पाना थबक पीबा ngamba मियोय अमम ओइबा ngamgani हाइखी मिनिस्टर गोमिदास कोंथौजमना मणिपुर की तंगदु लेताद्रबा फिबम असिदा मपा लेवाक सिंगना स्टेट असिदा पैसा थादनिंगदबगी सावरबा मरम अम ओइरे मांगना मखा ताना फोंगदोखिबदा स्टेट असिदा सरकारना पाइखटपा थबक अयाम्बा टेबल दा ngakta subana पाइखलिबा सरकार की थबक अदु माई पाक्तनबगी असौबा मरमनी असिगबा फिबम सिंग असि मांगना पाइरिबा डिपार्टमेंट सिंगदि थोकनदनबा यामना कुपना यंगसिनगनी हाइखी सुपनगी टेबल दा फमगा ऑफिस दा सेरिकल्चर प्रोजेक्ट पांगथोकबा नतबा let us go to the field. Let us go to the villages. Let us go to the farms. Let us meet the farmers. Una seva koi. Thare uthum de koi sat seva. Adu na kadiya. Practical khara koi ba koi dargar ta hai. Working Women's Forum Manipur Sindana Masi Hapta Kangjibungda International Women's Day Thorum Pangthokre Thorum Aduda Level Deputy Commissioner E Tomba Working Women's Forum President Professor T.S. Bedamani Social Scientist Dr. Danavi Laishram I took Manipur General Secretary L. Sotin Kumar Manipur University Gi Assistant Professor Dr. Singlen Maishnam Setuki Secretary K.S. Santana Singmami Kayana Atoy Bamitunglen Singwina Saruyaki All India Trade Union Congress Manipurna Puthokpa Sinmi Kauba Special Issue Amasu Release Nauki Tauronga Mari Lenana Dr. Singlen Maishnamna India Amadi Manipurda Nupi Sinama Pumfaba Sakti Pinanaba Assembly Amadi Raja Sabha Loinana Lok Sabha the Kanadri Piva Masida Nupi Singna Ayanba Sakti Fanganaba Yahu Sagar Patangai Fade Haiki Mahana Makata na Fongdoki Bada Nupi da Ayanba Sakti Pibagi Saruk Ama Oina Manipurgi Assembly Budget Mifamda Zenda Budget Puthoktabasi Laibuk Tibane Zenda Budget Puthoktabani Haina Assembly the Laubada Bamisingna Tuminalation Badagi Zenda Budget Puthoknaba Kanabangam Dabani Haiki Nupi Singi Marabak Tiba Nupi Singi Hakanasu Akogi Mapung Tunga Lawe Asargadi Tadroiba Matu Mundragadi Yadava Pone Bazil Akotam the Koitumi to me Loy Laganeva Hanakituda Akoi Heta Hare Seva Manipur Nupi Mumijam Kale Gender Bazet Kimaranda Putopiona Hagiba Amata Lakide Hadi Nupi Singi Oba Peshakiamna Sakari budget I say Akogi Mayangi Peshaneva Miyangi Peshaneva Adu Argadi Nupi Singi Wasumagi Van Nupi Homes Yorba Manipur Gumba from study Gender Budget Puto by Manam Suliti Adu Karigino about gender Putupang of the budget Putungam Nupiki budget Tongana Putupangam Drisakarigino Sigi Samam Tongan Upangam Drikarigino See Wang Manev Sigi Wang Sigi Akogi Wang Hangata Midura Hankramatam the D Masagi Pahum Piki the Mid the superior way Adu Wang Doke Hang Dream Mayek Amadi Lol Sakonaba Education Department Matamleba Kibik the Honagani Haina Additional Director of School Valley Yumnam Branson the Fongdokre Nasilam Fiala Labor Education Directorate Office the Labor Marcus Sember the Labor Maite Mayek the Fongba Thagi Zernel Pandam Gimanga so edition Fomagi Torumda Magna Wafamasi Fongdokibane Pandam Fomagi Torum Aduda Sepongasiki Advisory Board Member Namoism Tom Amasung Language Cell Joint Director Dr. N. Mahavirsu Saruyaki En Tomana Haiki Bada Sepong Asina Lamdam Asigi Nat Saktam Yokat Nabalunana Education Amadi Lon Saukanabaga Mailana Warul Kaya Yauri Haiduna Pandamasi Laikidraba Singsumam Akavana Delhi Feparo in a Putok Lamadagi Tagi Sepong in Handakta Putopani Haiki Additional Director Ranjana Makatana Fongdoki Bada English Language Asina Global Language Kak Oibagi Wafam Nate Saina Amadi Japan Singba Singi Masagi Lon Sing Saukatuna Global Language Werkle Maramaduna Lamnamasigi Lolamadi Mayak Saukatanduna International Level da Hena Sakanaba Honaba Matautai Haiki Italian Wang was Malona si Maitai me ta Ithok Laga, Handok Laga, Masi Mayam the
global audience da sak takpa zoom body mayam si changsal laga akhoi su Nobel Prize ngai hangoi hai bagi wa lekte akhoi su sakhat bagi matuna akhoi de angang sing what of the generation sing asi oi na mai tai me hangan duna kendo yang sakti lega magun lega language sama oi haning basi mayam gi amat oi bawa khane na ina khazai United Committee Manipur UCM amadi Maitei Council Mori anina sinduna Maitei Council Mori ga office da nomagi oiba youth leadership meet ama pangthokre tawra maduda UCM gi President Wainava Chandra MCM Mori gi President M Thoiba anina tawrangi maru musing da yaki UCM gi General Secretary Joy Chandrana Mori asi picture basu community kayana kundaba India amagumani trade ki lamda mori gi mapal tangdun hingba miui asuki mat yambana yamna maru iba mafam ama oirakle sarkar na plan policy kaya semlakpa ama disa ko thawrang gi thawak kaya paikhalakpada niyom sumna tawri braibasi yengsin mama thautai haiki Amarom da UCM ama de Maitei Council Mori na kusam naduna Mori gi sub district hospital yengsin ba kondong lairembi haraubungda nomagi oba free medical camp ama pangtho pagalunena Maitei Council Mori gi office da nomagi oiba youth leadership meet pangtho ba aduda mateng panglaki ba punamapu UCM na thagarpa fungdorkli Manipur ge Mayorol dagi tana thana ba yadraba nat amadi culture gi sarko ama oiriba lamtai thangja saroi khangba gi tormangasi Manipur gi mafam kayada laikai da pangthok na bagalunena maisoning singlup amadi atai akhangai kayana tongan mafam singdasu thauramasi paksana pangthoki mafam sing adudi khurai ahongpung kongpal sadopung ngakpigani kongba saudopung kawa lamdai pung amadi tera wangthon bipungne lamtai thangja saroi khangba thoram asiga mari lenena maisoning singlup khorai gilu singba e irabotna lamdam asigi mamangai dagi hauna sanadna lakpagi matungina lamtai thangja numita saroi khangle asi lamdam asida leiriba miyoi singbo awana kaya dagi ngakthokpa galunena nungai yaifana ingna sikna pan mangamna ba pangthokpa thauni thoramni haiki Lepak sida leiriba taibong miyoi basing asi taibong Puncina Jengel Lloyd Ring the Kangu Tap become Nadanaba lining you about Tazana Biama Labor do a like from Laga Tongizava throwing away some Yakutu Naktopina Vana Maduitam to Panto Power Toram. Amarom da hairang wai thong da leiba lining tho khage ma laivung da sai khuding satarakpa lamta gi ahan ba thangjada haikal lekat tamduna thauni bagi thoram pangthokre thoram asigi matang da lining tho khage ba thogal lufki president Laisram Brazena asiguma thoram asi tung koina na da yektana punsi nungsangna lehen bi haina isor gi mafam da thauni bagi thoram asi mau sadagi sataduna lakli haiki haide bulam tari ahan ba thangja sida lining tho khage bagi laivung sida haikal lekat Chewis ba haida gadi la kadu ga sayida awana adi ashi na thokka do busi ninga pi adu ga noya ko ba jawla cha ba wata ba bi de na sai kudin gi sai to na ko le kai se le ba le kai nawam le kai mongsangai hairang oi tong hoinam le kai abai kun ki ni singa ai ni ni shi la ba dai to khage mi le bu si da haikal lekat chewis ba sai kudin ba Imphal City Manungda Hana Taliba Lamsing LED Blapsing Sentok Pagalunina Underground System da wire Punabaki Tabak Yamna Kanna Paikalakli Hana Sizinaramba Street Lamsing Amasung Electric Posting Hayang Tang Taratari Nomizing Nomitagi Lautopa Hogadori Masina Maram Oiduna Imphal Force Office Mamangdagi Moirangkom Krishna Premi Oil Pam Amadi Governor Giras Baban Mangdagi Sanyandong Pabak Manu Lairiba Electric Posting Lautopa Tabak Haurakani Haina Imphal Electrical Division number 1 GEE Iboch Oban Kangalakli Hayang Tang Taratari Nomizing Fabagi Manungda Hairiba Electric posting asira tingliba makal khudimagi cable wiring lauthona ba khangalakli hayeng fawagi manungda karigumba cable wiring lauthok trabadi department electric posting lauthobagi thabakta amangata thoklaklabadi masa masa gi dai to oigadabani hairi Manipur Pradesh Congress Committee website among us Home Minister Gaikhanguna Congress Babanda Hangdokre website Hangdopaki Taram Aduda Works Minister Dr. K.S. Ratan Kumar Industries Minister Govindas Konthaujam MLA T. Mangibabu Mangawafe Southland Amo Victor Kaising IPRG Parliamentary Secretary K. Megasad Ramasung MPCC Vice President S. Asoban Singba Miyakana Saryaki Taramaduga Marilenena Home Minister Gaikhangamna Fongdokibada Congress Party na Lebak Asigi Miyamgi Kari Taudang
थौदांग लौरी अमदी करी तौरी हाइबदो वेबसाइट असिदगी मियामना खंगो यागनी कांग्रेस पार्टी ना नौना यावनिंग बसिंग फॉर्म सो वेबसाइट असिदगी डाउनलोड तौदना लौबु याबगी खुदोंग चाबा पीबगा लुनेना कांग्रेस पार्टी लीडर सिंगी बायोडाटा अमदी मखोइना करी करी थौदांग लौकी अमसुंग लौरीबगी हाइबना सिंगबा मियामना खंगम ngam लाग्रिब इंग्लिश सिंगनी तरा मरीगी लोकसभा मिखलदा ngasi hangduli website www.manipurpcc.organization.in. asina asoba mateng amaso pama ngamlagani website asigi kanaba praja miyama lobi haina appeal tauki Manipur Pradesh Congress Committee na uzari ba activities mein hum se basida le rahe hain ba kharasu ye nanu update to do na kaduri ba se regularly from time to time update to do latest information available to do na one jagah ne maram dana se sumne ki PCC ki kana badana to na koi interest le ba jar haje bata hai information da access to ne ya ba mi kun information angani madi ijan ningi sigum ba press and media ki thongda si hangdo ko na aru na Congress kan singa madi Manipur da praja sena puramapta sigum ba facilities se Pradesh Congress Committee na since langja da launch to jare mayam si avail to view masi ko longsa no view Hauze hauze pangtholiba class 10 amasung 12 ki parikha asida saru yariba hairo ki mairu singda mai pidabadagi mairu sing sound awaba kaya mayok nari haina all hairo united club organization thadurapa cherolaman hairi mai fangdabana maram oiduna hairo ki mafam kaya da ladiba tongan ba security ki leifam sing water supply amasung health center kaya da awaba kaya su mayok nari hairi Kairao Bitragi SDO Romita Nangasi Mahaki Jirikti Sinda Sarkana Peter Liba PDS ki Polam Singh Praja Sinda Panglibra Haina Hakten Yang Sinkre Kongsad Aduda SDC headquarter MC Milanamasung Kairao Bitragi SDC Manglam Dangmaisu Yaugi Andro Kendragi Manung Laiba polling station Kuntratarukta March Thagi Oina Kerosin Lita Nipunitoi Dasmik Nipan Sino Ama Yantokre Napigani Heroes Lita listening Punito Isani Panama Yantokre SDO Romitana Agent Kayana Miamda Yeliba Polam Adu Ningtina Panglamada Tenabada Nungaiva Fongdoki Makata na PDS ki Polam Sing Praja Sinda Panglibra Haibadu Yang Singigani Haiki PDS ki Polam Sing Haikare ko si Manung SK Wars Yawe si Yene na Haibas ay Nungaiva Pawing Rang Han Boy na join talk paliki nga si Ahan ba si Kano sila laise ay di ko public sing dai di ay na sumtaza ba haitare ko hana PDS की प्रॉब्लम सिंसे कोई पब्लिक तक पंग लगे डिस्ट्रीब्यूट होते हैं बगी पाउस हम हाना दुम पंगे इसमें याव बस याक आई बार हाई तारे सिंगम मगदे एवरी थुंगनबा पोलिंग स्टेशन हाई तारे अंड्रोगे सी दुम आई सटके न खनसे आई कनोदा याम नुआइसे Satkiva tang tara marigi nimidang pung terin makhairom taba matamda Myanmar ga tainaba Sunrise ground manaktagi PLA gi mioi ani pistol ani ga kona na fari haina paus isin yauriba Santos asing mamaming Kuraism dattamaite sai kuntra apopa case Nabasandra Waikhong ningthau manai mayale kai masung Solomon asing mamaming Sanasam amumasa sing sai kuntra tar apopa es dojo sing amasung Sanasam ongbi yai mami debi Waikhong awang lekai dagi hari bami ani asi PLA gi kem ta leiding aida mayai ka basinjak sinnamadagi serak phangkraba yawloi ama oibagi thauna lingjel leitraba mi singni haina aina thingkraba lup asigi department publicity chief bangkimna thadorapa cherolaman hairi makhoi singa si party manung leiba ngamdabadagi party dagi lapthokna leikraba amasung party na su inthokna thamkraba mi singni santosa amasung Solomon asi mapan suba sam rifles ki kem ta lehenduna khulai isu tawduna maralejada ba mi sing phaba punba tawbada amadi drugs jinaba mi singni hairi Santos amasung Solomon asi party ki authority na RPF amasi masig lanmi sanglo PLA gamari lenetri haina serol thokraba music ne serol asina makhata na fongdokmada Manipur da drug lusingba Indian Security Force na Manipur khunaibu maru fangna mangna ba sanari la asidagi miyamne section view hairi
Capital project ki akoba da lairi ba thangmai ban yumnam lekai amadi watham le ki lambi asi sarkar na ningtina senjin da madagi lamdam adongi musingna lambi thingba yauna kongjang kaya sangsilaka dori hiram asiga mari lenana lekai ani sigi musingna sar yadu ngasi capital project mayada wakan bifam sathagre thangmai ban lasing khonang khong maira paibi lusingbi amana phongdopada sarkar na hariba lambi ani asi ngasi phawba yingsin bi da ba si pende lambi singasi mas ke tang kun phawba gi manungda senjin bidrabadi lambi thingba yauna akan Kongjang kaya sangsilagani haiki assembly over matamda assembly si hogre hogiba matamda koi lambi si sangakpada koi laikai sigi mi oiga koi da ting ba pibi basima koi sima koi sigi system sima semdo piba aduga loidana WBM loba loiraka koi na koi last habidaba lambi sing asi koi last haba masi thaba asi koi la iba tarik kun asi phawgi manung sida koi semjan biu sarkar da koi na haijari Arapadagi satok sasin tawbada khudong sadaba thengnaba thabak tawribi nepi singtagi oiba kayang khaitaru leigadaba working women's hostel ama langthabal kunja mele kaira sanaba thorang tawri haina Nehru Yuba Kendra Sangathan Minister of Youth Affairs Sports Government of India gi Vaisya Fasan Kumari Tilotamana Phongdokre wafama singasi Universal Service Association na Ministry of Women's and Child Development ki miyang makhada sagadawriba working hostel asiga mai lenana khanenaba Lunena langtawal kunjagi tongan ba mafam singda leiba laira bagi pankai makhada leiba imung singda seng yentopaki thoramda phongdokibani thoramadu Association Secretary S.C. Das Board of Governance ke Siamin L. Ibobi Special Secretary ke Malemngan bi amadi atai mir kayasu saruyaki punamiyo samaromda seng kilo tara lem yanthoki Thahum kuding leftana seng singyan gani haina association na phongdo pagalonena Kumari Tilotamana sagadoriba working hostel asida praja kaya da maruena nupi singda kanaba kaya piragani haiki amana ngamba amana pushonara official support me amama leiramnina adu gi ko awa leiro hena khali adagi ko elected members shu area gi yaudana leire makoi gi shu mo gi dam dagi lakpa ya ba thabak chatmina ba ya ba thabak ko sanna loina tawminaraga ko kari haini awana mayam se punyam thingina si Kaksing Block SSA na sinduna numit tarani gi oiba PRC level training program amang asidagi Kaksing Primary Junior High School haukre training program asida SSA Kaksing Block ki makhada leiba mi ke na yaki lunena SSA gi makhada paikaliba tongan ba tabak thorum singi matangda ningthina akangai kayana takpi tambi ki hairi Iafo the drug makhal kaya posilaktuna lamdam asigi miyambu mangan silak liba thawongi mayokta kadana satarakpa kongjang gi sarukam oina ngarang March tara mangagi nungthilda Imphal West District manung sena leiba lamding awang laikai community hall da kada amadi lamding apun mamaira paibi anina puna sinduna drug ki mayokta miyawgi mifam ama pangthokre handak January tang tara matoida tuali airport tagi crore kya gi yamna drug kaya pagalakpadagi Manipuda drug alona singi mayokta akan mamiyamgi yau satadun lakli Iawasina Mantri Pukri Palela Masung Yapotagi Yamna drugs in Pagalapangam Ki drugs Naduki Asing Mamapu Housing Faba Potopangam Dabasi Police Amadi Sarkargi Aswan Mani Hairi Mivamaduki Tungda Sim Minister or Minister Namasung DCP Fizi Maitaki National Rural Health Mission Makada Sora the Labor Assassin Sinduna Nomi Oba Health Awareness Program Mama Sora Community Holder Pangtokre Toramadu the Kaksing Camdrigi MLA Waiso Sandran CPS Oiki Asasam Hedman Yakiba Toramadu Resource Person Kayana Mironi Mama Singna Miroling Matamda Sexing Gadabamadi Masiu Basinja Kaya Shanabagi Matanga Sugaina Taki Heidi Kundres of Assam Rifles ki Mapan Suba Rising take Toramasi Sursampu the Pangtokre Toram Asida GOC 57 Suba Mountain Division gi General Secretary K. Sinasu Saryaki Lake Traba Sector Siglan missing Mapamda Ikaikonabasu Utki Ngarang Imphal Mori Lambida Bom Pokai Kiba Todok Adobo Mighty Council Morina Yanina Fondokre Asingama Todok Asina Mori Miyangi Punsida Chown Akaiba P. Matunga Sigama Todok Asi Satabinam Apil Taurakli Jiribam Manung the same was Sakapaki Tabak Ayama Loisinduna, Miam the Kusinagabagi, Nairaba, Jiribam Supermarket Asi, Mapula Taba, Yang Sinbinaba, Laitraba Mapama Oye, Haina, Aiko Jiribam Palmina Pirapa Kangali. Power Sigimatungina, Complex Asida, Pakangai Sabi Madi, Mayumakai Palaban Panu Kayagi, Unapam Oidanatana, Miu Kayagi Sasapam Oye Hairi. Handakta ikui kuidana complex asigi manungda nupa nupi na tabalisat lamadagi manakta laibam miyoi isina faraga warak watim laikrabani asinga phataba mo maril tadaba tabak singasi mailabasina thingna ba hona bi haina lamdam adongi prajasina phongdor le hairi
Khergaon the Labour Public Academy of Nursing Principal Mohammed Anwar Hussein Mayuru Singh course lawyer Pabada Pipam Topa certificate Amasong documents sing Pitok Tabadagi Mayuru Singh Punsi Mangal Hairi Mayuru Singh Manam Tak Tauduna Masagi Sandalambi Tiriba Musing Asibo Matik Sabapara Tambinaba Public Academy of Nursing Institute ki Guardian Committee na Thador Pasirula Manahiri Manipur Police More CDO More Amasong Siza Hospital na Sinduna More Police IB Complex Manungda Free Health Camp Amagalunana Voluntary Blood Camp Amasupang Tokre More the Labor Police Officers in Yauna Tongan Tonui Kayana Saruyaki Camp Masida Menmagi Mioi Chamamuda Yauna Puna Mia Sawa Henbada Ana Lemagi Kodong Sabapi Bagalunana Lem Hida Langta Kayasu Yantoki Amarumda Mioi Kayana Idansu Taunaki Sanabadi District ke Gamfazol Sapamena Block Manung Sanalaiba Laibon Konomasung Sadu Siru Anina Kundaba Mapamda Satkibatang Taramarigi Namida Waram Pumanga Makaram Tabamatamda Lamgi Wahuda Say Nabadaki Tokiba Unkanaba Todok Adubo Nipkona Nongaita Formagaluna Awava the Saruyari Hari Todok Adugamari Lenana Mars Taramangada Nikogi Advisor Kopler Komamasung Nikogi Secretary Y Rusikandan Lusingduna Nikogi Tim Ama Mahamad Saluri Hairi Nakalani Yasinaba Puranabada Nikona Angamating Pangani Nakal Anina Mausagum Nungsi Sanana Leminanaba Apilsu Taurakli Kuntranitu Subasam Riflesna Solar Street Lighting Sanil District Manusanba Hangsi Bileski Biles Council Singa Yantokre Hairi Civic Action Program in Makada Paikali Batapaki Manungsana Solar Street Lighting Ado Yantoki Haina Assam Rifles ki Sirulaman Kanglakli. Ain Wamada Gari Tobami using Motor Vehicle Act 1988 Makada Faba Galunina Fine Teen Magitabuk Satargani Haina in follow Whiskey SP Natadorapa Chirulaman Haidi. Laliba Yauksan Komega Marilena Satagada Drive Asida Mipum Kudimakna Mating Pam Yohanasu Kangalakli. International Rivers Degamari Lenana Committee on the Natural Resources Protection in Manipur Amasung JSC for Protection of Hydrocarbons na Tipaimuk Dam Sabagi Mayukta Protest Satakre Haidi. Mars ki tang kundagi kuniti faba Ramji de Pangtuka Doriba Taresuba National Cricket Tournament of Differently Eval Saru Yarunaba All Manipur Physically and Development Association team Ama Nas Infal Thadokre Hariba Manipur team Masi Kadagi Engineer ke Manoranjana Terada Lebasinal Home de Lamthaki team Masi de Kangalaba Sandari Taramanga Amasung official Manga Yauri Hiang Lamda Labor Grace Reese English Academy da Class 9 Tambi Shahi Taramariram Surabi Alice Kamikobi Mayru Nipi Masama Satkibatang Taragi Ayupung Taramathoring Taba Matamda School Asig Hostel Dagi Mafam Kangdana Manki Babu Atuba Matam the Sarkan Akamaming Sangduna Mapu Pangan Biuhaina Tongan Tongabaluf Kayana Deputy Minister da Memorandum Pishin Krihari Ngasidagi Sahi Nipu Yang Herong Imamang Dagi Hona Subdivisional Kaksing Isu Toba Pata Paiduna Kundadun Leriklaba Kaksing Irumapalamasung Akoyagi Praza Sing Laibak Prazagi and Nabanati Haina ZSC against the construction of water storage Natador Pachulaman Hairi. Sakut Kongtang Tabak Singda Makoiso Sagatli Adam Oinamak Miuibagi Adikar Gidamak Miam Nasu Mating Pangmi Hairi. Housing Makataba Polak in the Sanabagi Pau. Ngasikisanami Pauda, Manipur Ahanbo in a Pangtok Liba, Zeno Corporate Football, Silence Team Yam Saru Yabada, Zeno Brand Company Mapu, Maniske, Javrana, Noa Fundo Cre. Matangi Saising the So Henamapungfana Pangton of Angamating Pigani Fundoki. Football Silence Sibu Siliba, Organizing Committee Sipkanmena, Hero Toksomna, Haying Final Meta, Blackberry Amasung, Classic Hotel. Classic team Anina, Sanargani, Masigi Mawinana, MLA team Amadi, Manipuri film team Anina, special exhibition Mesamasu, Pangtokani, Fondoki. Mukta Togriba, first time over exhibition Mesamasu, Honorable MLA with Rotary Club of Policy versus Film Star Manipur, Manipur, Howard Kim Siga, final Mamang exhibition Mesama Sanaraga. Masi apagi jono corporate football challenge and Pumpana way the Mota Sinjalangiri, Dejina Punumakna. Yembilak view, Mayapuna Magna Sojo Pilla view, Lorena, a prize distribution to Jagani, Maduda, when a Hana Yogi Giva, participant Mayam Tim Mayamsu, Lakidana, when he prize Novina Ninjari. UDF Aviation Sports Department in the Kumalampak Sports Complex Satari Basta Level Northeast Games King Sanakiba, Tongan Discipline Singi, Event Singa, Mai Pakraba Singadudi, Kumalampak Indo Stadium Sanakiba, Judogi Masanada, Nupiki Kanglupta, Ahanba Position, Takraba Judoka Singadudi, -30 Kezida
Sursampur gi N Avishna -35 ta Tamelong gi A Sandhiharani -40 da Imphal East ki PS Aruna 44 kg da Sursampur gi M Kavita -40 Aita Imphal West ki K Sauba -57 da Imphal West ki I Nirmalan ahan position sing thakre Kamal Park Sports Complex manung sana laiba artificial football tafta sanaki bastat level Northeast Games ki nupa gi football team Metsta Imphal Isna Tamelong Panjal Tarahom the Sinoda or Kulna Sandelbo Panjalom Anita Toykre Nupa gi final match hang Sanaragani Amaromda Nupi gi football matchta Bishnupur Imphal Ispo Panjal Anisinoda Toykre Bishnupur gi Panjal Ani Adu di Grayson San Kibani Amaram the Nupigi Atoba match Amada Imphal Westna Taubalbo Panjal Marisina Toykre Imphal West ki goal singado Balana goal ani Bembe Mamadi Rina Roine goal on Sanduna Mai Pakibani Nupigi final match so Haying Sanaragani Kumalapak Man Stadium Pangto Kibas that level Northeast Games ki athletic discipline gi Tongan event singda ahan position takraba singadudi 1000 meter da Taubal gi MD Iqbal 1500 meter race da Imphal East ki A Suraj Singh 200 meter da Bishnupur gi Y Raskuma aduga 800 meter da Imphal West ki NG David ni athletics ki Nupi ki Kanglupta ahan position takraba singadudi 1000 meter da Taubal gi S Premila Devi 1500 meter da Taubal ki Miss Wahida 200 meter da Imphal East ki Miss Abhyam Sana 800 meter da Bishnupur ki TS Sunibalana ahan position sing taki Kumalapak boxing arena da pangto ki basta level Northeast Games ki ngas sana ki ba tongan ba bout singda mai pakraba singadudi Nupa gi semi-final match ki 49 kg category da H Paulin Kuma Nupi gi ngas sana ki ba semi-final match singda mai paktuna final sangraba box singadudi 48 kg category da Sursampur gi Nongne hit kom Imphal West ki HS Sarjubala 51 kg category da Sonia Tinguzamamas Imphal East ki PS Soni Sano 54 kg category da Bishnupur ki L Jamuna 57 kg da Imphal West ki K Pravis 60 kg da Imphal East ki Shanti Sanu amadi Thaubal ki Y Sandhiharani Kumalapak Man Stadium gi Wusu Holda State Level Northeast Games ki Wusu gi ngasis pangto ki tongan event singda mai pakraba singadudi Sansau gi 48 kg category da Bishnupur gi Rohit Singh 52 kg da Thaubal gi Sunil 56 kg da Imphal East ki Bishop Talau gi event gi Nupa gi Kanlupta Imphal West ki Omega amadi Bonis ne Tai si da Imphal East ki Sanatombi Nupa gi dana Imphal West ki Naukomba Chan event da Imphal East ki to Sivalan an position tagre Manipur Cricket Association Sinduna Loang Pokpa Cricket Stadium Sathariba First Elite Group Lake Sanakiba Matchta Cyclone Thamibana UCC Uri Popo Run Marifu the Toykre Match the Cyclone gi Rakisna wicket Manga Laudana man of the match tagre 2020 Manipur Veteran Cricket Tournament ki ngasana ki ba matchta Riyang Star Nagamapalna Model Clubs nga Makhabu run ahum da thoikre match asida Riyang Star gi Sanjitna run nifu laudana man of the match takre Nehru Yuva Kendra gi mi Makhada Human Development Association Huda Naurem Lekai Liwala min Sinduna Numit Humni Satagadaba Black Level Inter Youth Club 4 a side sports meet ngasidagi Naurem Lekai da hokre Audobaki Tauramda Nehru Bakendra Sangatan Ministry of Youth Affairs and Sports Government of India gi Vice Chairperson Kumari L Tilotama Hudai President L Joy Kumar Amasung Nehru Bakendra gi District Youth Coordinator Laxman Yauna atai masak naiba mi kaya susar yaki Tim Tarena Saru Yadana Satariba Tournament Asigi Matana Wanga ki basingna Nehru Yuba Kendra Lakuliba Kongtangbo Singtaki Sigwes Oikiba Tilotamana Maya Kabani Samasung Arama Lamida Satki Kadaba Singdagi Ngaktok Sanaba Sana Konaba Mai Onsinduna NY Kiena Angamatakta Honagani Haiki Ngasi Sana Kiba Hanma Metsta Hudana Pulse Panditpo Panjal Oma the Mighty Pikre Hayeng Tongan Tonba Meskaso Sanagani Haidi Hauzik Ngasinomagiba Ayasagi Pau ICR Lampel Padaki Pama Paugi Matungina Nasiki Kwaidiki Saki Bagisang degree Celsius Kumapan Dasmik Mari Kwaidi Inkibana degree Celsius Taram Dasmik Mari Nungsidi Awisimani Chang Ayukta Chada Marifu Nungtilda Sad Contranitoi Nongzugisang Nil Losilapada Moruba Pong Pijari State Acid Sarkana Paikaliba Tabak Ayamba Table Ngakta Subana Paikaliba Tabak Adu Mai Park Tanabagi Asubamaram Nihaina Industries Minister Gomidasna High Crate Manipur Assembly Budget Mifamda Zenda Budget Potok Tabasi Live Activity Haina Dr. Silan Maishnam High Crate
amasung mayek amati lol saukhatnaba education department hotnagani haina additional director of school Delhi Yumnam Ranjan Fongdukre ngasigidamakta di ISTB ni pizaba paw matang na silchundari miyeng tabir pa punamapu amkana kharumjari